social media de gelu khasaba atu ki midik thamoi kani ngoi pawda mama Bangalore gi Mazumdar so medical center da layeng duna lady ba sai ong kakta ngai riba Albert maimom nga se yupung mapan muk tarak pa duwaida taibang pan thadok tun ishor gi khuyatin khrairi loinana BMS egi committee na Albert ki thawai bu ishor gi khuyada nungai na leibu oirasano haina phungdorakli loinana khena ba social media sing da su hairi ba isa sina leikhidre da tuki matik nungai ta ba phungdoknaragli loinana senel sigi Maikei digi ishor gi mafam English na leibu oirasanu thawni jari makasa tarak poina na harol gi thawdang pauksi dige to pamaroi ba pawkra myam na thamjagi ENPO gi frontier Nagaland gi demand ngasi Guwahati da MSA na khanagadari NSN IM na Nagaland gi yumthangnari ba North East ki Nagata ba lamsing ama toina punsinduna Greater Nagalim CM na yamna kana demand tawriba marasida Nagaland si ani thokna khaidolaga frontier Nagaland CM gadabani haina isda Nagaland People Organization ENPO na yamna kana demand tawriba sigi matana hayeng Guwahati da Ministry of Home Affairs ki official singa wa khanagadari meeting asida Ministry of Home Affairs ki maikedi North East ki advisor AK Mishra na litawgani mara asida ngasi pham ki Nagaland ki cabinet mi pham na ENPO na frontier Nagaland CM na bigi demand asi amu hana khanthana ba yamna kana taksinkre Nagaland ki tungan Apex Tribal Organization singi body am oina ENPO gi maikedi state adugi district taraga taruk lairiba adugi manung district taruk asi tongana khaidolaga Frontier Nagaland sembadabani kariguma central government ki maikedi frontier Nagaland ki demand asi pidaba tarabadi sai asida Nagaland da pangthokadori be assembly mikhalda saruk yaro hedi khongjang asigi matang BJP ki lusingba ama oina NE Suzane Konyak na phongdokhibada Nagaland gi isda Nagaland da leiba jaga sing asi hiram khudimakta sothari afaba thakna bi ising phangde mai phangde afaba higher educational institute amata leite LP school singsu oja suna leite matik sab hospital amata leite hari mara sidanga sinumidang phamkiba Nagaland sarkar gi cabinet mi phamna ENPO na tongwan state ama demand tawribasi amu hana khanthana ba dawi tawkhre cabinet mi phamaduna January 3 Union Home Minister Amit Shah Nagaland da lakadribasi gi matana khanakhi mi phamaduna Nagaland miyam gi interest ENPO na tongwan state ama demand tawribasi amu hana khanthana ba appeal tawraduna naga political issue asi gi waroisin purakna bokhona ba sina Nagaland government gi top most priority ni maramaduna ENPO gi maikedi gi issue asi gi waroisin purakna bokhona mina saidi adubu ENPO gi maikedi gi frontier Nagaland gi demand asi pidaba tarabadi Nagaland assembly mikal boycott tawna ba ngarang Dimapur manaki Sumoki Dimar Pamkiba emergency mi pamaduna warep laukre hari nakala marom da Central Nagaland Tribe Council gi maikedi center da leriba BJP government asina naga political issue asigi waroisin puraktaba tarabadi sai asida pangthokadoriba Nagaland assembly election saruk yadaba haina warep laukre Nagaland assembly mikal asi mathang tha February aroiba saruk natragana March ki ahanba sayola pangthokpa yai haina panaribani Center gi BJP na lusingba government asina English singani taragani pana pangthokiba Nagaland assembly mikal aduda naga political issue asigi waroisin purakani haina thajaba pikibani adubu center na miyamna pikiba thajabadu thabakto onthokpagi mahutta Nagaland assembly mikal asida hena miyeng thamli karigumba center gi maikedi naga political issue asigi waroisin mikal mamangna purakta tarabadi election boycott tawgani haikenasu pausna makhatana phongdorakli atopa pawamana Imoino Fish Festival da maitai sareng kiji lising aniga satruk yon kiari Manipur Sarkar gi Fishery Department na sinduna ima imoino ira thawni numit ka mari lainana ngarang Impal East ki hapta khangjebuna pangthokiba ahanba Imoino Fish Festival 2023 da maitai sareng kiji lising aniga satruk yauna punak nga kiji lising yang kai mathoiga sahunga humfugani thoyonki Imoino Fish Festival asida Bishnupur district ki fish farmer singna nga khwaidagi yamna kiji lising taraga treka satreka mapan patokhi masigi mathangni Impal West na kiji lising taraga mariga saniga taraga nipan aduga Thobal district na kiji lising mapan ga subnigi mapan patokhi Imoino Fish Festival asida puna lupa crore 1.30 gi nga yon mangamki masi fish farmer singa masum fishery department gi oina anopa mai pakpa mani atopa festival singda silver kaba singarang pangthokiba Imoino Fish Festival asidadi yamna dima laiki mela asida punna silver cup kg lising taraga nipan sanipan ga maudra yonki grass cup na kg lising taraga satruka kunthra gum duga katala rawa masu mirgal na kg lising nipan ga sunni gi humdra go humdoi yonki
lamdam asigi indigenous fish variety singi manungda ngaton kg lising ahunga sahunga humfu amasum pengba na kg satruka marfuga taruk aduga kabak na kg saniga nifuga taruk yonki hainisu pausna makatana su phongdorakli makasa tharak poina to papaw mana Russia gi lanmi singna mobile sizinabadagi sapsana location khangmadagi Ukraine line target tawduna lanmi marfugi mathakta hatkibani Russia na Ukraine da leriba leba sigi troop singna mobile paidana ba khangan khrab su Russia gi lanmi singna lona thumna mobile sizinabadagi Ukraine makhoi location sing sapsana khangmadagi line target tawduna sauna misimina thokibani haina Russia gi mekedi gi phongdokre Russia gi Defense Ministry gi mekedi gi phongdorakibda Russia gi lanmi singna aina yadaba mongamada mobile sizinabana mara moiraga Ukraine makhoi gi laifam sing line khangdolaga attack adu satharakibani Ukraine satharakib attack adu Russia gi lanmi marfuga mapan siki masi makatana su hengalakpa yana lei haidi ahanmada Russia gi mekedi gi phongdokhi buwapam amadadi Russia gi lanmi humfuga humdoi numaisu numita Ukraine hokiba attack satharakibani Russians commentator singi marakta sauning bapokpa hengalakhi basairakta defense ministry gi reaction asi lakhibani Russian commentator singa sina Ukraine sathari balana sigi matangda wapam kyama phongdoknaba hengalakhlibani Russian President Vladimir Putin da sawgi muta maru oina military commander singda mataw kuramna masing yamdaba lanmi singado khulai paifam amagi manak nakna thamlibano haina social media da masing yamnaba miyoi kyama sauning ba phongdokpa lekhrabani President Putin gi mekedi gidi Ukraine sa tharakhi ba attack adugi matangna karigum wapam amata phongdokpa leitri handaki tha kharagi mata masida lanfam ayamata Russia gi lanmi singasi maning hunduna salabani Russian Defense Ministry na Ukraine sa tharakliba missile attack adugi matangna phongdokibada US na supply torakpa Heimer rocket launcher sizinaduna makiba kar sa tharakhiba attack aduda missile maridi Russian lanmi singna leiriba vocational college taslaki Ukraine gi nongpok thangba Donetsk regional capital Makivka asi twin city ni Ukraine sa tharakhiba attack adugi matangna thijan humjan bagi thabak sa thakibda attack adugi maru oiba maram amadi lanmi sing aduna mobile phone lana sizinabana ni haiba khangmangamle masigi factor sina maram oiraga yekna bisingna lanmi singi laifamadu track tawduna hotnabada line khangmangambadigi attack adu sa tharakibani Ukraine gi President Volodymyr Zelensky gi mekedigidi Ukraine military strike tawkhiba adugi matangda comment pidi adubu Russia na offensive sa tharakpa yai haibigi wafamdi phongdokli Russia na makhoi gi ariba sakti fudoktuna lana sida anauba mayona mapuraknaba honarakani haibigi sena thajabalai adubu masida makhoina lana si mai pakpangambigi wafamdi leiroi haina Zelensky na video da pikhibu warol adu phongdokhi Russia na offensive sa tharakhiba matam adubu mayok yanabagi damakta aikoi gi mekedi gi su sem saduna lei makhoina sa tharakhiba anauba offensive adu soidana maithi bananglagadabani haina su Zelensky naiki Ukraine gi military na phongdoklibada Ukraine sa tharakhiba missile strike amada Russia gi masing yamlaba lanmi kusu khulai amadi lanmi kya ama misimina thokle adubu hiramasi gi matangda thoidokpa akupa warol di phongdokhidi Russia nationalist blogger amadi pro-Russian official singna makibaka da shibigi masing adu miyoisa kaya oiramgani haibigi thajaba wafam phongdorakli Ukraine Armed Forces Commander in Chief oiriba Valery Zaruzhny na phongdokhibada Eastern Town oiriba Bakhmut manak naknaba front oiriba Bakhmut manak naknaba front line amada akan mamongda lanthengnari Russia gi lanmi sing asina Bakhmut town loksinana honabada mai pakpangam khidrabani Sangshilakhiba lanmi sing adura sauna misimina amade aso apanangki marasida Russia gi miyamna kaya thoina khangnadaba patriotic group amanadi President Putin bu masing yamlaba lanmi sing khongganabigi wafam taksingkhle loina Ukraine gi lana si mai pakpangamnabigi lanjang sangsinana taksili Zelensky na di Russian full scale mobilization taunaba thorang sa thariba si Russian official sing na di khanaba leitri hairiani su pausna makhatana phongdorakli Makasa tarak po na to papaw na mi halabagi ko na conviction pikra nupa manama conviction order suspend taw biyuhay na tarak pa petition sing haisina dismiss taw kre
Session Judge Bisnupurna mi halubagi maral da hokiba sai English singaniga taraga tare ki me taraga turuk life imprisonment gi sentence to krabat tobul awang lekhai digi alangbum Gopal sa yangkai gatret apok leikhidre ibo sauna maki sentence order sibu singnaraduna high court file torakiba tuan criminals appeal petition sing dismiss tawduna Session Judge Bisnupur gi judgment of conviction adu uphold tawduna thamkre prosecution gi case matung ine Equis Gopal na hokibasay English ngani gi Mars kung marigi numidang pung tereka makai taba matamda tabul mayale kai digi mayang lambam premananda apok pa M bijoy ko bumiyema tabul micro bazar maya da leptuna leidingai da thangna thinduna sokpadagi Zen hospital laikat naraba matung laikhidabaga mari leinana Bisnupur police na Gopal amati ma ki mapa ibo so phaduna makoi gi mathakta under section 302 IPC gi makada FIR panduna fakhari Tungna police na maki mathakta investigation loiraduna hawkibasay English singaniga taragani thogi November 3 da Equis Gopal amadi maki apokpa mapa ibosogi mathakta charge frame tawduna chief judicial magistrate Bisnupur gi court ta submit tarakhi adobe English singaniga taraga marigi March 19 iboso leikhidre maramasna chief judicial magistrate Bisnupur na ibosogi mathakta lairamba criminal proceedings sing close tawki aduga Amuk under section 209 CRPC ki makada Session Judge Bisnupurna English singaniga taraga marigi me nipan Equis Gopal gi mathakta under section 302 IPC ki makada manglambam premananda bu thangna thinduna hatpigi marala sas prem tawki adobu Equis Gopal na di mangon shiriba marala si yaning de haina court ta hirak padigi court na case asigi trial sathanaba proceedings sing lokatki case asigi trial English singaniga taraga marigi July thada sathaba horakhi aduga prosecution witness taraga mari puthoraktuna court asida makoigi statement sing record tawkhibaga loinana miyat aduda sijina khiba thang adusu exhibit hoina court prosecution puthorakhi aduga Equis Gopal na di makiweba witness amadi document sing trial manungda court puthokpa lekhide adubu Equis Gopal gi statement sing under section 313 CRPC gi makhada record tawki case asigi trial Session Judge Bisnupur da loiraduna court asina hawkhiba English singaniga taraga tret ki me taraga turuk ta Gopal gi maral matungina maupunji chupa jail thabak subagi phatok pikhibaga loinana lupa lising ani su fine oina thianki maram asidagi Convicted Gopal Maki counsels advocates YT Rajendra ki kuthang Session Judge Bisnupur gi English singaniga taraga tret ki me taraga turukta conviction judgment asibu suspension tawbina wa High Court of Manipur trial number 7 of 2017 amasum MC Krill A number 6 of 2017 file tawkibani hairiba criminals appeal petition singasigi admission High Court na piraba matung petition singasigi aroibi hearing Chief Justice Sanjoy Kumar masum Justice MB Muralnski division bench ta sataki hearing adu the bench asina case record amadi counsel singa taurakhiba admission sing taraba matung asumna observation piki madudi bench asina English singaniga taraga teret ki me taraga turukta Session Judge Bisnupur gi thokiba Gopal singa conviction interfere tawbagi valid ground sing laiti maram aduna bench asina convicted Gopal na file torkiba trial A number 7 of 2017 amasum MC trial A number 6 of 2017 petition sing asi dismiss tawre haina mamangse gi December thagi aroiba sayolda judgment takhibani haiden su pausna makata na palakli makasa tarak poina to papauna Pakistan economic crisis mayukna badagi shopping mall sing ngana thong lona na bo hukum tawkre Pakistan economic crisis mayukna badagi shopping mall amadi market numidang pung nipan makai taba matamda thong lona na bakhan khreina official report amagi matumina phongdorakli Pakistan economic crisis mayuknari basi hanthana gi pandamoina anawa energy conservation tawnabagi thawrang oina khongthang si lokhalakibani International Monetary Fund ga mari wari sanari ngai sairakta Pakistana thawong si tharakibani Pakistan gi defense minister Khawaja Mohammad Asif Amadi Power Minister Gultab Dasarvir na hakibida government na anobu energy conservation plan gi saru oina establishment asibungan na thong lona na bugore plaure Pakistan government ki cabinet na anoba energy conservation gi plan adu ayaba pikhrabani amas authority singnasu wedding hall amadi restaurant sing numidang gi pung tara manung na thong lona na ba khan khrabani government na lakholakliba khongthang asi energy save tawna ba madi mapalam digi pushilakpa thawgi mamal tangkhalakpa thingnabani amasum Pakistan gi oina sai khuding gi oina mapalebak digi thaw leiba dollar billion ahum gi sang na sading tawri
पाकिस्तान की इलेक्ट्रिसिटी अयामबदी मपाल लेबाक्तगी पुशिलक्पा थाउना ऑपरेट तौबनि हाइदि हौजिक फाउबगी ओइनदि शॉपिंग मॉल अमदि रेस्टोरेंट सिंगबा थिंगजिनबसि यानिंगदबा यावबा मियोइसिंग थोलकली गवर्नमेंट लौरिबो वरेब अदु हंदोकपिनबसु वाफमसु तक्सिलकली हाइदि पाकिस्तान की मियोइ अयामदि नुमिदांग अथेंगमा मतमदा पोसे लेबा मदि रेस्टोरेंट सिंगदा संगलगा साबा थकपा तौनै अमसु बिजनेस लीडर सिंगना फोंदोखिबदा पाकिस्तान पाइखलकलिबा अनोबो खोंथांग असिना मखोइगी इस्टाब्लिशमेंट नेगेटिव ओइबा साइथेंग पिगनी मसी मरु ओइना गवर्नमेंट कोरोना वायरस थिंगनबा लॉकडाउन थमजिनबदगी अयाबा कया दु मयुकनदुना लाखराबने हाबिगी वाफम फोंदोरकली पाकिस्तान की ओइना इंग्लिश सिंगनिगा कुनगा मथुइदगी हौरगा कोरोना वायरस नाबदगी मियोइ लिसिंग कुंथ्रागा तरुक सिक्रे दुगा मियोइ मिलियन 1.5 न लाइना आसिन नाखी हौजे हौजे पाकिस्तान IMF का डॉलर बिलियन 6 की बायोआउट की कंडीशन कोमथोकनबगी मताना वरी यामना कना सनारिबनी पाकिस्तान गवर्नमेंट ति लेबा सिता पोचै तांगगी ममलसी हेंगलकनी हाबिगी नुनांगबा लाइरिबनी हाइदि लुशिलकपो ओइना तेन मपाव मनमो म्यांमार मिलिटरी जुंताना इंडिपेंडेंस डे गा मरी लेनना बंदी सत्रे थादोकदौरि हाइदि म्यांमार मिलिटरी जुंताना इंडिपेंडेंस डे की थरोंग मरी लेनना एमनेस्टी पीदुना बंदी लिसिंग तेरेक सुमनगी तरागा निथोय थादोकलगनी हाइना पावगी सोर्स अमगी मतुंगिना फोंदोखरे म्यांमार की स्टेट ब्रॉडकास्टर ओइरिबा MRTV न पीखिबा रिपोर्ट अमदा फोंदोरकलिबदी जुंता की सिमना लेबा असिबु सौगतपिरकपगी दमकदा लेबा खराबु थकटपा फोंदोकली साउथ ईस्ट एशिया नेशन असिना ममांगसेगी फेब्रुवारी थार डेमोक्रेटिकल्स इलेक्टेड ओइबा गवर्नमेंट बु कु चथदुना ओंग सान सु सिबु फाजिनदुना थमख्रबा मतुंग तरकपदा मलेमगी लेबाक सिंगदगी तोखाइन ताबा फिबम अमा मयोगनदुना लाकली हाइनस्पाली वेस्टर्न लुसिंगबा गवर्नमेंट म्यांमार की मिलिटरी की मथक सेंक्शन थमजिनदुना लाकली म्यांमार की सीनियर जनरल्स मिन आउंग हलाइंगना लेबा सिगी हुमद्रा का मंगा सुबि इंडिपेंडेंस डे की थरोंगा मरी लेना पीखिबि स्टेटमेंट अमदा हाइरिबदि इंटरनेशनल अमदि रीजनल कंट्री सिंग ऑर्गेनाइजेशन अमदि इंडिविजुअल्स खरदा थगत पामदि म्यांमार बो प्रेशर क्रिटिसिज्म तौबा मदि अटैक तौरखिबा सेरक्ता जनरल मिंग हेलाइंगना लेबा सिबु सपोर्ट तौरखिबा सिंग थगत ओए सि फोंदोखिबने हाइदि अदु हौसिकुइनदि म्याम पाउस मतांग से लुसिनजरगे अमसु म्याम पुन अनौबा अपडेट ngamiनसी